Manipuri Wari Pambi Channel na tabiriba pumnamakpu amuka na taram nogsari ngasisu mayamgi ngayhak pothananaba haiduna Ningthau Khongjam Ranjanagi wari masa ani khaktang puduna laksari ahanbagi wari masa sigi maming ise wari masa se hana taminarasi nase kumlaina sina lairima khaidi sa se santi phangloi dauri nalanina masam asang bado hanjin haladuna ngangli mana ngangli bado taribra natraga tadribara khangde babudi long ne hiplaga pause thawai yauna pari masigi wabu hairuradi tumin hek tasinaroi babudi kari khumgani masigi wafam ase hanjin taduna laklabani kayarksu hanna ngangna khrabani wa panghen henjina nganganu isi asina tumina sum leijabasida nangonda kayam yeladana nalini do tumin amuk leikhre babuga mabani mase da sugi maram gidamak ngangna raklibase kuirabani marai bakthi rabi wazaraklabi maseni taibang panasida khongdarakpadagi hauna magi laibakta nungai basaruk haibadudi ithung thungbiramdre nauna mayum panki masaga sakhangna duna pankhiba natte mama mapana thajakibani mayum panba sahi ani khara helakpada magi nupa iboholdo labukta linna sikpadagi laikhidre yumnam huidromdagi satlaga leiba samu sangi ngayok patpanda saba yumdong pok aduna matam sangthana masa apikpaduga leibada wakhi laikai pakhang angaubasingna natai sadaba miyeng toina yenglakpa hauki nongmadi pochai khara yomsillaga masado posillaga bus tongduna mapamda yaurakhi dasuna mapamda halakiba matamado maupa babuna metric thaba kumni masin maupuagi marakta narol su khara laubaga masina mabu masa ahal dauna hotnaba haurakhi babuna college kakhalakpa sahiduda mama mapa animak matam ikan kanadana laikhidre dasuna mapamda masanipa apikwaduga halakhiba numitudagi mamagi haksang ado khangchon chonjilakpa hawkibani mama mapa animangna thadoktuna chatkhiba numitudagi ni dasugi makokta sauraba polumna nanduna lakhibase babugi mafamda mama mapagi awatpa haibado laitananaba honarakhi akiba amata fawkhide thabak subada ikai ki thikide ahing tumdana fi sakhi migi khulang satki babuda khangandana migi yum sabagi jogali oikhi haujikti dasu nungaijarabani mara wajarakhiba kaya adugi mahai sare khanjarabani babusu college ki oja oire masanipa anigi mapa oirabani mayanipa arunbusu babuna yamna luna honai masena honarakhiba mayamado magi mitmangda haujik phawba sangsangna uribani mayanipa arunbu mapanda thaduna laik tamanki sidagi hena nungaiba kaidano dasuda mangol masi amada tumpak tasanduna ayamba matamda lai naha oiringai punsida mapum thitna wakhibadagi masasu pumkem kemlabani sumangda sanariba mayanipa anigi kumaida lupli babuna piklingaida maga tanaduna sumangda sanabado ningsinglakhi masa ani sisu maupa onthok na mankre manglanda ungli imungdagi ayakpa khonjel ama tabada khangprek khangna mikap thora i isa ani se phajana semba phawba ngamloi dauri nasegi anabagi hidaka naya nipagi sel thabagada sakhumda pukham langbagi makolgumba amasu tai mangol masi aduda tufak tufai sanduna phamliba sisu kuirabani mapangal di yaudre imung manunggi thabak kumnom mateng amata supang mangamdre nase kumlaina sina mangol sida kaya kuina khin khigedawriba mama masa sina sidri fawdi ye tawri kadai dano thadokro mapagi soto su leiramgani dasusu phamna mangmangli mapagi soto a samu sangi ngayokpat akut pasing adugi manakta saba segaiba ina kupa yumduni nungjuta khudingi yum yanglen yauba makai thunki mafam aduda len kiba punsi marelado khallubada madi hojik phawba swai lauri arungi mapa ibo sawbagi masakto ningsingnaba honai ningsingbada wari madang hojik phawba leiramlabadi kharada su faramgadabani
ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯊꯟꯇ ꯈꯥ ꯆꯤꯛꯇꯨꯅ ꯀꯣꯛꯊꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯦ, ꯐꯤꯗꯨꯕꯨ ꯉꯁꯤ ꯀꯛꯄ ꯉꯝꯒꯗ꯭ꯔꯅꯦ? ꯉꯝꯅꯤ, ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯥꯎ, ꯅꯃꯥꯟꯅꯕꯗꯒꯤ ꯃꯀꯣꯛ ꯊꯣꯡꯒꯗꯕꯅꯤ꯫ ꯏꯆꯦ, ꯍꯌꯦꯡꯗꯤ ꯂꯥꯁ ꯗꯦꯠꯅꯤꯀꯣ, ꯍꯌꯦꯡ ꯐꯣꯝ ꯄꯤꯁꯤꯟꯗ꯭ꯔꯕꯗꯤ ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯄꯥꯂꯥ ꯈꯨꯗꯩ ꯑꯊꯥꯕꯗꯣ ꯃꯀꯣꯜ ꯀꯌꯥ ꯁꯥꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯩ ꯊꯥꯟꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯐꯤ ꯁꯥꯈꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯥꯅ ꯄꯥꯝꯕ ꯐꯤꯁꯤꯡ ꯐꯪꯈꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯆꯦꯟꯗꯨꯅ ꯑꯃꯨꯛ ꯐꯤꯌꯣꯟꯕꯤꯗ ꯁꯤꯟꯅꯈꯤ꯫ ꯕꯥꯕꯨꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯁꯥꯗ ꯑꯋꯥꯕ ꯂꯩꯈꯤꯗꯦ꯫ ꯕꯥꯕꯨꯅ MA ꯄꯔꯤꯈꯥ ꯉꯝꯕ ꯅꯨꯃꯤꯠꯇꯨꯗꯤ ꯗꯁꯨ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯌꯥꯈꯤꯗꯦ꯫ ꯃꯈꯥ ꯔꯤꯁꯥꯔꯆ ꯑꯃꯨꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯆꯠꯊꯍꯟꯈꯤ꯫ ꯕꯥꯕꯨꯁꯤꯕꯨ ꯃꯆꯦꯅ ꯋꯥꯔꯛꯄ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ? ꯀꯧꯔꯝꯂꯣꯏꯗ, ꯃꯆꯦꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ꯫ ꯅꯂꯅꯤꯅꯗꯤ ꯀꯔꯤꯕꯨ ꯈꯪꯒꯗꯧꯔꯤꯕ? ꯃꯥꯗꯤ ꯃꯈꯣꯏꯅ ꯍꯧꯔꯛꯈꯤꯕ ꯄꯨꯟꯁꯤꯗꯨꯗꯤ ꯎꯍꯧꯕꯁꯨ ꯅꯠꯇꯦ, ꯎꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯦꯟꯁꯥꯡꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯡꯗꯣꯏꯕ? ꯍꯥꯎꯇ꯭ꯔꯕꯁꯨ ꯆꯥꯗꯦꯅꯦ ꯅꯆꯦ ꯑꯅꯥꯕꯤꯁꯦ꯫ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯅꯤꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯅꯆꯦ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕꯁꯤꯕꯨ ꯊꯧꯒꯜ ꯇꯧꯒꯗ꯭ꯔꯥ? ꯅꯪꯅ ꯉꯝꯗ꯭ꯔꯒ ꯇꯣꯛꯎ, ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ꯫ ꯆꯤꯟꯒ ꯈꯨꯠꯀ ꯍꯦꯛ ꯃꯥꯟꯅꯔꯕꯗꯤ ꯐꯒꯗꯕ, ꯄꯩꯁꯥꯅꯒ ꯆꯤꯜꯂꯤꯉꯩꯁꯤꯗ ꯑꯔꯨꯟꯒꯤ ꯆꯤꯊꯤ ꯂꯥꯛꯄꯅꯤ, ꯄꯩꯁꯥ ꯊꯥꯔꯛꯎ ꯍꯥꯏꯕꯅꯤ꯫ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯏꯆꯦꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯅꯪ? ꯑꯩꯅꯁꯨ ꯐꯅꯌꯥꯝꯅ ꯂꯤꯔꯕꯅꯤ, ꯏꯆꯦꯗꯤ ꯏꯃꯥꯅꯤ, ꯏꯄꯥꯅꯤ, ꯄꯨꯝꯅꯃꯛꯅꯦ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯒ ꯀꯝꯗꯣꯏꯗꯣꯏꯕ? ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯃꯥ ꯃꯆꯥꯒꯤ ꯁꯔꯨꯛꯁꯨ ꯑꯃꯨꯛ ꯈꯥꯏꯈꯤꯗꯣꯏꯕ? ꯕꯥꯕꯨꯗꯣ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯂꯦ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯪꯈꯣꯜ ꯁꯝꯕꯜꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯪꯗꯦꯅꯦ꯫ ꯏꯆꯤꯟ ꯏꯄ꯭ꯋꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯂꯤꯄꯨꯟꯁꯦ ꯎꯅꯅꯕ ꯍꯣꯠꯅꯧꯅꯦ꯫ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯑꯐꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯕ ꯈꯟꯕ ꯉꯝꯗ꯭ꯔꯕꯔꯣ? ꯐꯅ ꯀꯟꯅꯗꯤ ꯉꯥꯡꯅꯔꯦ ꯃꯈꯣꯏꯅꯤ꯫ ꯄꯣꯠ ꯆꯩ ꯂꯪꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯗꯁꯨꯗꯤ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯂꯅꯤꯒꯤ ꯄꯨꯛꯆꯦꯜꯁꯨ ꯈꯪꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯁꯨ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯕꯅꯤ꯫ ꯃꯧꯄ꯭ꯋꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥꯗꯕ ꯁꯥꯗꯨꯅ ꯂꯩꯁꯤꯟꯅꯩ꯫ ꯃꯧꯄ꯭ꯋꯥꯅꯁꯨ ꯃꯆꯦ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯆꯥꯛꯂꯨꯛ ꯃꯃꯥꯡꯗ ꯐꯝꯅ ꯎꯪꯈꯤ꯫ ꯆꯥꯛꯇꯨꯕꯨ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯈꯤꯗꯦ꯫ ꯏꯆꯦ, ꯀꯩꯗꯧꯔꯦ? ꯆꯥꯛꯇꯨ ꯆꯥꯁꯤꯜꯂꯨꯗꯅ, ꯍꯥꯎꯇ꯭ꯔꯕ꯭ꯔꯣ? ꯍꯥꯎꯏꯗ, ꯏꯆꯥ ꯆꯥꯅꯤꯡꯗꯦ ꯉꯁꯤꯗꯤ꯫ ꯗꯁꯨ ꯐꯃꯨꯡꯗ ꯆꯪꯂꯕꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯂꯣꯟꯅ ꯐꯤꯖꯤꯅ ꯃꯄꯤ ꯇꯩꯊꯣꯛꯈꯤꯕꯗꯨꯁꯨ ꯕꯥꯕꯨꯅ ꯎꯈ꯭ꯔꯦ꯫ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯎꯄꯨ ꯑꯃꯟꯕꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯌꯣꯝꯂꯦ꯫ ꯃꯌꯣꯝ ꯑꯗꯣ ꯄꯥꯏꯔꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯐꯝꯂꯦ꯫ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕ? ꯁꯥꯃꯨꯁꯪꯗ꯫ ꯂꯝꯕꯤꯕꯨ ꯈꯪꯈꯤꯒꯗꯔꯥ? ꯁꯦꯒꯥꯏꯔꯕ ꯈꯥꯡꯄꯣꯛꯇꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯈꯤꯒꯗꯔꯥ? ꯀꯅꯥꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯧꯁꯤꯟꯕꯤꯒꯗꯧꯔꯤꯕ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯥꯏꯅꯒꯤ ꯌꯨꯝꯅꯥꯝꯒꯤ ꯃꯧ ꯗꯁꯨꯅꯤ ꯍꯥꯏꯕꯁꯤꯕꯨ ꯈꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯄꯥꯡꯒꯜꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯃꯧꯄ꯭ꯋꯥꯅꯗꯤ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯇꯩ ꯃꯅꯥꯎ ꯈꯔ ꯉꯥꯡꯅꯕꯒꯤ ꯋꯥꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅꯤꯒꯤ ꯉꯥꯡꯅꯕꯁꯤꯁꯨ ꯂꯦꯞꯂꯣꯏꯗꯧꯔꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯁꯥꯎꯅꯕꯁꯤꯁꯨ ꯃꯥꯅ ꯂꯩꯇ꯭ꯔꯒ ꯐꯒꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯕꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯥꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯗꯤ ꯕꯥꯕꯨꯅ ꯌꯥꯝꯅ ꯁꯥꯎꯒꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯔꯨꯝ ꯑꯌꯥꯡ ꯌꯦꯡꯅꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯁꯣꯏꯗꯅ ꯍꯦꯟꯐꯝ ꯊꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯅꯂꯅꯤꯁꯨ ꯑꯉꯛꯄ ꯅꯨꯄꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯅ ꯃꯁꯤ ꯑꯃꯗ ꯇꯨꯃꯤꯟ ꯂꯩꯖꯕꯁꯤꯕꯨ ꯃꯉꯣꯟꯗ ꯀꯌꯥꯝ ꯀꯥꯏꯔꯕ ꯖꯥꯠꯅꯣ? ꯃꯌꯥꯅꯤꯄꯥ ꯑꯅꯤꯁꯤꯅ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ! ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯕꯥꯕꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯃꯥꯕꯨ ꯃꯌꯥꯅꯤꯄꯥ ꯑꯅꯤꯁꯤ ꯌꯦꯡꯗꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯦ? ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕ ꯑꯔꯨꯟꯅ ꯀꯝꯗꯧꯕ? ꯕꯥꯕꯨꯁꯦ ꯐꯗꯤ ꯐꯕ ꯖꯥꯠꯅꯤ꯫ ꯅꯂꯅꯤꯅ ꯐꯅꯌꯥꯝꯅ ꯉꯥꯡꯂꯕꯁꯨ ꯑꯔꯨꯟꯒꯤꯗꯤ ꯀꯌꯥꯝ ꯐꯖꯅ ꯍꯣꯠꯅꯈ꯭ꯔꯕꯅꯣ? ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯔꯨꯟꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ? ꯕꯥꯕꯨꯁꯨ ꯑꯗꯨ ꯐꯥꯎꯕꯗꯤ ꯇꯧꯗꯧꯕ ꯃꯥꯟꯗꯦꯗ꯫ ꯃꯥꯅ ꯍꯧꯖꯤꯛ ꯀꯦꯝꯂꯤꯕ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯕꯥꯕꯨꯒꯤ ꯍꯣꯠꯅꯕꯗꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯄꯗ ꯇꯥꯔꯕ꯭ꯔꯥ?
ꯀꯗꯥꯏꯗꯅꯣ ꯆꯠꯇꯧꯔꯤꯕꯁꯤꯅ ꯁꯥꯃꯨ ꯁꯪ ꯇꯥꯅ ꯆꯠꯄ ꯉꯝꯈꯤꯒꯗꯔꯥ ꯃꯈꯣꯡ ꯑꯅꯤ ꯑꯁꯦ ꯐꯖꯅ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯁꯤꯗ ꯄꯣꯌꯣꯝ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯞꯂꯤꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯐꯣꯇꯣ ꯑꯃ ꯌꯥꯎꯏ ꯅꯍꯥꯟꯋꯥꯏ ꯕꯥꯕꯨꯒ ꯂꯦꯞꯂꯒ ꯑꯔꯨꯟ ꯄꯝꯂꯒ ꯅꯝꯈꯤꯕ ꯐꯣꯇꯣ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯏꯪꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯨꯏ ꯑꯃꯟꯕ ꯉꯥꯡꯂꯩꯅꯕꯗꯨꯃꯁꯨ ꯌꯥꯎꯔꯤ ꯉꯥꯏꯍꯥꯛ ꯃꯪꯂꯥꯟꯗ ꯎꯡꯂꯨꯔꯦ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯦ ꯁꯤꯔꯤꯗ ꯄꯣꯌꯣꯝꯗꯣ ꯄꯝꯂꯒ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗ ꯊꯣꯛꯂꯦ ꯇꯨꯜꯁꯤꯕꯣꯡ ꯃꯃꯥꯡꯗ ꯕ꯭ꯔꯤꯟꯗꯥꯗꯦꯕꯤ ꯈꯨꯔꯝꯃꯤ ꯕꯥꯕꯨꯁꯨ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗ꯭ರೆ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯇꯥꯈꯤ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯦ ꯇꯨꯜꯁꯤꯕꯣꯡ ꯃꯃꯥꯡꯗ ꯀꯅꯥꯅꯣꯝ ꯐꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤ ꯑꯅꯤ ꯈꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯏꯆꯦ ꯀꯔꯤ ꯇꯧꯔꯦ ꯑꯃꯝꯕꯁꯤꯗ ꯏꯪꯗꯨꯅ ꯑꯃꯨꯛ ꯅꯥꯅꯅꯕ ꯗꯁꯨꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯏꯆꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯃꯆꯦꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯃꯆꯦꯅ ꯀꯣꯜꯂꯝꯕ ꯃꯌꯣꯝ ꯑꯗꯣ ꯂꯩꯕꯥꯛꯇ ꯇꯥꯈꯤ ꯃꯁꯥ ꯑꯗꯨꯗꯤ ꯄꯨꯡꯏꯪ ꯏꯪꯂꯝꯂꯦ ꯕꯥꯕꯨꯅ ꯃꯆꯦꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯏꯆꯦ ꯏꯆꯦ ꯗꯁꯨꯗꯤ ꯏꯪꯅ ꯄꯣꯊꯥꯈ꯭ꯔꯦ ꯑꯔꯣꯏꯕꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡ ꯀꯂꯥ ꯕꯖꯥꯔ ꯍꯩꯃꯥ ꯕꯤꯂꯥꯁꯤꯅꯤ ꯀꯝꯗꯧꯔꯤ ꯀꯨꯏꯔꯦꯗ ꯎꯈꯤꯗꯕ ꯁꯤꯅꯦꯃꯥ ꯌꯦꯡꯗꯣꯏꯔꯣ ꯑꯁꯥ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯃꯥꯡꯗꯅꯤ ꯑꯉꯧꯕ ꯃꯥꯔꯨꯇꯤ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯤ ꯁꯅꯥꯇꯣꯝꯕꯤꯅ ꯀꯧꯔꯛꯄꯅꯤ ꯀꯥꯔ ꯈꯥꯝꯂꯝꯂꯒ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗꯁꯨ ꯇꯥꯛꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯕꯤꯂꯥꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯣ ꯕꯤꯂꯥꯁꯤꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯕꯤꯂꯥꯁꯤꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯛ ꯈꯪꯅꯧ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯃꯥꯡꯗꯨꯗ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯁꯅꯥꯇꯣꯝꯕꯤꯗꯣ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕꯁꯤꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯔꯝꯃꯨ ꯑꯩ ꯇꯤꯀꯦꯠꯀꯤ ꯊꯧꯔꯥꯡ ꯇꯧꯔꯨꯈꯤꯒꯦ ꯈꯔꯗꯤ ꯉꯜꯂꯤ ꯃꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯔꯟꯕꯤꯔꯗꯣ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯒ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯈꯨꯠ パイꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯒꯤ ꯎꯔꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯁꯤ ꯁꯣ ꯍꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯅꯣꯏ ꯍꯦꯔꯣꯗꯨꯗꯤ ꯎꯗꯦꯅ ꯇꯤꯀꯦꯠ ꯀꯛꯄ ꯆꯪꯈꯤꯕ꯭ꯔꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕꯁꯤꯕꯣ ꯃꯥꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯅꯈꯣꯏ ꯂꯨꯍꯣꯡꯕꯗꯣ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯃꯊꯪ ꯃꯊꯪ ꯂꯦꯞꯄ ꯂꯩꯇꯅ ꯉꯥꯡꯊꯔꯛꯏ ꯁꯅꯥꯇꯣꯝꯕꯤꯒꯤ ꯍꯩꯅꯕꯤꯅꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯦ ꯕꯤꯂꯥꯁꯤꯅꯤꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯂꯤ ꯀꯔꯤꯝ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ ꯃꯃꯤꯠꯇꯣ ꯑꯍꯥꯡꯕꯗ ꯃꯐꯝ ꯈꯪꯗꯅ ꯌꯦꯡꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯁꯨ ꯃꯥꯜꯂꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯁꯅꯥꯇꯣꯝꯕꯤ ꯀꯩꯅꯣꯝꯃ ꯈꯜꯂꯛꯂꯦ ꯕꯤꯂꯥꯁꯤꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯕꯤꯂꯥꯁꯤꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯅꯃꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯔꯝꯕꯗꯨꯕꯨ ꯃꯍꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯅꯁꯝ ꯅꯅꯥꯁꯨ ꯐꯖꯅ ꯍꯥꯠꯇ꯭ꯔ ꯃꯥꯜꯂꯦ ꯏꯐꯥ ꯐꯥꯔꯦꯅꯦ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯂꯒ ꯑꯉꯥꯎꯕꯤ ꯁꯥꯡꯈꯩ ꯂꯥꯛꯏꯗꯨꯕꯣ ꯈꯔ ꯀꯦꯔꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯀꯦꯗꯥꯏꯅꯦ ꯑꯃꯨꯛ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯔꯛꯏ ꯁꯅꯥꯇꯣꯝꯕꯤꯗꯣ ꯇꯤꯀꯦꯠ ꯊꯥꯐꯝꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯜꯂꯤ ꯃꯣꯏꯒꯤ ꯇꯤꯀꯦꯠꯁꯤꯁꯨ ꯊꯥꯈꯤꯗ꯭ꯔꯦꯗ ꯕꯤꯂꯥꯁꯤꯅꯤꯗꯣ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯏ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯔꯁꯤ ꯑꯩꯁꯨ ꯇꯤꯀꯦꯠ ꯂꯧꯕꯒꯤ ꯄꯔꯦꯡ ꯂꯦꯞꯄꯗ ꯌꯥꯎꯔꯨꯗꯧꯔꯤꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯣꯏ ꯍꯦꯔꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯦꯞꯍꯟꯕ ꯌꯥꯗ꯭ꯔꯣ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗꯁꯨ ꯃꯁꯛ ꯇꯥꯛꯎꯗꯅ ꯂꯨꯍꯣꯡꯕꯁꯨ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯌꯥꯍꯧꯗ꯭ꯔꯦ ꯉꯁꯤ ꯎꯅꯕꯁꯤꯗꯤ ꯌꯥꯝꯅ ꯇꯥꯟ ꯆꯥꯔꯕꯅꯤ ꯂꯩꯐꯝ ꯀꯥ ꯐꯖꯅ ताकलमु हंदक नोंमाइजिंग नुमित्ता हेक्ता लाकदौरिबनी सनातोंबी मा यावरक्ते इथंतनी नंगोंद कमायना हाइदोइनो खंगद्रे इकाइबा थबकनी इकाइ हाइदुना लोटपसु याद्रे अइदी कला बाजार तौदुना पैसा तालकपा कुइरे बिलासिनीदो खुमना खुमना ममाइ गांगसिलाई सनातोंबीगी सकफम खंगन हंजिनखी बिलासिनीदा सादबा मखै येंगलाई ममांगैगी स्कूलगी वारी निंगसिंगलाई फान अमतदा फमिनादुना लूना तिनरखरबनी मखोय अनि मतम अमगी येंगफम ओइरंबी बिलासिनी कुसु कुमेन फिबम वंगांग संगांग अंगकपनी
ꯑꯎꯕ ꯈꯨꯗꯤꯡꯅ ꯍꯥꯏꯈꯤ, "ꯏꯁ ꯐꯖꯈ꯭ꯔꯦꯗ, ꯀꯅꯥꯏ ꯃꯆꯥꯅꯣ?" ꯃꯥꯒ ꯁꯣꯔꯣꯛꯇ ꯆꯠꯃꯤꯟꯅꯕꯗ ꯐꯖꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯁꯅꯥꯇꯣꯝꯕꯤ ꯐꯥꯎꯕ ꯋꯥꯈꯜ ꯁꯣꯟꯊꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯕꯒꯨꯝꯅ ꯇꯧꯔꯦ꯫ ꯃꯪꯂ ꯍꯥꯔ ꯀꯔꯤꯅꯣ ꯈꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯣ꯫ ꯕꯤꯂꯥꯁꯤꯅꯤ, ꯅꯪꯒꯤ ꯅꯤꯄꯥꯗꯤ ꯀꯩꯗꯧꯔꯤ? ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯦ꯫ ꯁꯅꯥꯇꯣꯝꯕꯤ, ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯂꯩꯔꯝꯂꯣꯏ ꯈꯜꯂꯤ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯕꯤꯅꯤ, ꯑꯩꯗꯤ ꯄꯪꯂꯨꯕꯅ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯤꯕꯅꯦ꯫ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯅꯤꯅ ꯍꯟꯗꯣꯛꯄꯁꯨ ꯉꯝꯗꯔꯦ꯫ ꯅꯪ ꯏꯅꯦ ꯆꯥꯟꯗꯅꯤ ꯈꯪꯉꯤꯗꯅ, ꯊꯥꯏꯅꯒꯤꯗꯣ? ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕꯗꯒꯤ ꯑꯩ ꯁꯣꯏꯔꯕꯅꯦ꯫ ꯏꯅꯦ ꯆꯥꯟꯗꯅꯤꯅ ꯁꯤꯟꯕꯤꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯐꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯍꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯏꯟꯊꯣꯛꯇꯨꯅ ꯀꯨꯏꯅ ꯑꯁꯥꯟꯕ ꯌꯨꯝꯗ ꯂꯩꯔꯨꯔꯦ꯫ ꯃꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯁꯪꯒ ꯐꯠꯇꯕ ꯇꯤꯟꯅꯔꯛꯇꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯕꯅꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯊꯝꯕꯤꯔꯕꯅꯦ꯫ ꯑꯗꯨ ꯐꯥꯎꯕ ꯃꯥꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯡ ꯁꯪꯒꯣꯏ ꯃꯆꯥ ꯑꯗꯨꯗ ꯈꯥꯔꯒ ꯍꯧꯖꯤꯛ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯀꯅꯥꯒ ꯂꯩꯈ꯭ꯔꯦ? ꯁꯅꯥꯇꯣꯝꯕꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯔꯛ ꯊꯠꯅ ꯍꯪꯉꯤ꯫ ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯪꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯔꯝꯗꯒꯤꯅꯤ꯫ ꯏꯃꯥꯁꯨ ꯁꯣꯜꯂꯦ꯫ ꯃꯥꯅ ꯅꯤꯡꯊꯧꯅꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 90ꯗꯤ ꯄꯤꯗꯕ ꯌꯥꯗꯦ꯫ ꯍꯦꯛ ꯄꯤꯗꯕꯗ ꯏꯃꯥ ꯑꯁꯣꯟꯕꯤꯗ ꯙꯝꯀꯥ, ꯑꯩꯕꯨ ꯐꯨꯕ ꯆꯩꯕ, ꯑꯁ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ ꯁꯅꯥꯇꯣꯝꯕꯤ꯫ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯕꯩ ꯇꯝꯂꯕꯅꯤ꯫ ꯑꯩ ꯃꯃꯥꯡꯉꯩꯒꯤ ꯕꯤꯂꯥꯁꯤꯅꯤꯗꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯁꯅꯥꯇꯣꯝꯕꯤꯗ ꯇꯝꯂꯤ꯫ ꯁꯅꯥꯇꯣꯝꯕꯤ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ? ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯩ ꯏꯆꯥ ꯄꯣꯛꯇꯦ꯫ ꯃꯁꯤꯇꯗꯤ ꯑꯩ ꯍꯔꯥꯎꯏ꯫ ꯏꯆꯥ ꯄꯥꯝꯗꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯁꯤꯒꯨꯝꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯄꯥꯞ ꯃꯔꯛ ꯑꯁꯤꯗꯅꯦ ꯌꯣꯛꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯖꯣ ꯍꯣ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯂꯨꯄꯥ 70-80 ꯇꯥꯟꯗꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯈꯔ ꯁꯨꯟꯈ꯭ꯔꯒ ꯂꯦꯝꯍꯧꯕꯗꯨꯅ ꯏꯃꯥꯒ ꯑꯩꯒ ꯆꯥꯅꯅꯕ ꯑꯐꯪꯕ ꯈꯔ ꯍꯣꯠꯅꯅꯕ꯫ ꯍꯤꯗꯥꯛ ꯆꯥꯖꯔꯕꯁꯨ ꯑꯩꯒꯤ ꯅꯤꯄꯥꯅꯤꯅ ꯑꯩꯁꯨ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ ꯁꯅꯥꯇꯣꯝꯕꯤ꯫ ꯄꯩꯁꯥ ꯄꯤꯍꯧꯗꯕ ꯅꯨꯃꯤꯠꯇꯗꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯌꯥ ꯀꯣꯡꯒꯣꯜ ꯀꯥꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯕꯅꯤ꯫ ꯈꯪꯗꯦꯗ, ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯅꯈꯣꯏꯅ ꯇꯥꯕ ꯍꯩꯅꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯉꯥꯡꯅ ꯉꯥꯡꯅ ꯇꯤꯀꯦꯠ ꯊꯥꯐꯝ ꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯍꯩꯃꯥ, ꯇꯤꯀꯦꯠ ꯊꯥꯒꯗꯧꯔ ꯃꯥꯜꯂꯦ꯫ ꯑꯩ ꯂꯧꯔꯨꯈꯤꯒꯦ꯫ ꯍꯥꯟꯅ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯐꯪꯍꯧꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯃꯠꯇ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯁꯅꯥꯇꯣꯝꯕꯤꯗꯤ ꯄꯠꯊꯔꯕ ꯃꯤ ꯑꯃꯒꯨꯝ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯍꯧꯔꯤ꯫